कुकी IDP अमकी सिफाई ओइबा मसानिपा इचाउना चेथखिबदगी लेखिद्रे स्टेट असिदा हौजिक थोकलेबा कांगपी इरांग असिना मरम ओइरगा चुरचानपुर के NS ओंजाम 5 विलेज दा लेबा IDP अमगी काश्मीर सिफाई ओइना लेबा मसानुपा अमा इचाउना चेथखिबदगी लेखिद्रे म्योय अमगी ममिंगना जिमी नमिलनुम माते कवि मंगा सुबा असम रेजिमेंट लेबनी मणिपुर की सहूम फाइदगिनी हंदक थोकिबा कांगपी इरांग अदुना मरम ओइरगा माकी मयुम मकैसु तुमना अमांगा ता थोकिबनी माकी इमुंग मनों पोंबा हौजिक चुरचानपुर की NS खोजाम 5 विलेज दा लंजेनादुना IDP ओइना लेबनी आर्मी की ऑफिशियल सोर्स अमना हाइबदी हौकिबा अगस्त 29 गी मिथांगदा जम्मू एंड कश्मीर की सेनाब तुरेल इमायसी का हेना वांकलकना मखोइना लेरिबा मंगा सुबा असम रेजिमेंट की पोस्ट अदुदा खंहौदना इसाउ थोकी लोनेना नुमिदांगी अमम मतम अदुदा इरै कलब इसिंग इसाउदुना राइफलमैन जिमी असि सेंटर पुकी थोदो अदुगा पाउ फंगबगा रेजिमेंट अदुगी कांगबुसिंगना पुंग कुनमी चुना रेस्क्यू ऑपरेशन सतखी अदुबो असिबा हक्सांग ओइना मथंग नोंगानबा अगस्त 29 गी नुतिन पुंग अहम ताबदा फंकी थोदो असिना लंजेनादम लेरिबा माकी इमुंग मनुंगदा अचोबा सैथिंग अमा मायोकनारे हाइरि PM मोदी सेप्टेम्बर की अनिसुब सयोलदा मणिपुर लाकनी पानरे इराक असगी प्राइम मिनिस्टर नरेंद्र मोदी मथंगता सेप्टेम्बर की अनिसुब सयोलदा मणिपुर लाकनी हाइना पानरे माकी खोंसत असगी मंगोइना हौजिक लेंगा की ऑफिशियल सिंगना प्राइम मिनिस्टर की खोंसत असगी मनी लेना मकोई मकोई ओइबा थबक थोरम सिंग पाखनबा हौखरे थाजबा याबा मफमदगी फंगबा पाउना हाइ मथंग थागी 14 नत्र 15 प्राइम मिनिस्टर मणिपुर लाक्नब थौरांग तौरी मिजोराम पांथोकपा रेलवे स्टेशन संगाबगी थौरम अमा यौरमलबा मतुंगदा नोंथक लंबिदा चुरचानपुर लाकनी चुरचानपुर कुकी लुसिंगबसिंग उनरमलबा तुंगदा इम्फाल अमुक लाकनी मफम सिदा महाक पब्लिक रिसेप्शन अमा पांथोकद्रा नत्रगा पांथोकलोइद्रा हाइबदुमक्ति चपचाना खांगबा ngamdrei नोंग खक्की ओइबा खोंसत असि लोइरगा महाक गुवाहाटीगिदमक इम्फाल थादोक्खिगनी मकपो पॉलिटिकल नैनबसिंगना फोंदोरकपगी मतुंगिनदी मणिपुर हौजिक थोकलिबा कांगलुपी इरांगसकी वारोइसिंग फुरक्त्रिङैदा प्राइम मिनिस्टरना मणिपुर लाकनी हाइबा वाफम असि नाप चाबा वाटली मसिगिसु मथक्ता स्टेट असिदा प्रेसिडेंट रूल चलाइरगा डेमोक्रेसी की असेंग सक्तम मतुना लेरिङै महाकना मंगक थेकतुना मणिपुर की मियाम मांगदा लेपकनि हाइबसि थाजनिङै ओइदे अदुमकपो महाक मिजोराम अमसुंग आसामददि सोइदना लाकनी माकी खोंचत असigi matangda BJP की MLA खरना फोंदोरकपगी मतुंगिनदी हौजमककी ओइना प्रेसिडेंट रूल पॉपुलर गवर्नमेंट अमा लेहलकनी हाइबगी थाजबमक्ति लेथ्री अदुबो महाकना मणिपुर लाक्लमा मतुंगदा अनौबा गवर्नमेंट अमा सेमलकनी हाइबगी थाजब लई प्राइम मिनिस्टरना मणिपुर लाक्नबगी वखलोन असि माइकई कयादगी महाकपु चननबा वकत लाक्पदगिनी हाइरी मितैसिंग इम्फाल जिरबाम लंबीगी न्यू कैथल मामले पुलिस चेक पोस्टगी हेना चंगबा याद्री मितै ड्राइवर सिक्योरिटी कन्बो याउद्रबदी चलहंदे उखिबा सही लिसिंगनी कुलमदगी मे अहुमदगी थोरक्लिबा इरांग असि तपना तपना महौसागी फिबमदा हंजिलकपा हौरे हाइरबसो ngasi फावबा तंपाकी मियोइसिंग नेशनल हाईवे 37 इम्फाल जिरबाम लंबीगी न्यू कैथल मानबी पुलिस चेक पोस्टगी हेना चंगबा याद्री न्यू कैथल मानबीदा कैथल मचा अमा लेरिबा असिसु इरांगना मरम ओइरगा हौजिकसु इताक ताक्तुन लेहौरी लेंगा के माइकेदगी स्टेट असिदा शांति थमनबा होनरिबा खोंथांग असिगा मरी लेनना ngasi पौमी कांगबु अमना इम्फाल वेस्ट की न्यू कैथल मानबी की एरिया दा चटकिबा खोंसत अमगा मरी लेनना न्यू कैथल मानबी की पुलिस चेक पोस्ट चंगदुना पोस्ट असिदा मथौ तौरिबा सिक्योरिटी पर्सनल अमगा उनबदा फोंदोरखिबदा लंबी असिदा हौजिकसु माल पोबा गारिसिंग साथोक सेक्सनदा खुदोंग थिबा नंगद्रा हाइबकी चिंगनबा लेरि चेक पोस्ट असिगी सिक्योरिटी पर्सनल सिंगनसु इम्फाल जिरिबाम लंबीदा चटकदबा गारिसिंग ड्राइवर निंगथिन मसक खंदोलगा चलहल्ली करिगुंबा लंबी असिदा मितै ड्राइवर सिंग तंगाई फतना चतबा यादबा ओइरगदी ट्रक सिंग असिबो ngak seliba security convoy marakta yaurga chatli naitom oina security yautna chalhande mitei sing check post asi fawbadi sangsimungam le haina phongdorakhi adubo check post asi ki gate wangda kuki ki miyoi kya satok sin tawbo urakhi new kaithen manbida kaithel masa amal leriba sisu irang na maram moiraga hojik su mi itak tak tun lai hori kaithel asida port se yonbi amana phongdorakhi bada haukiba sahili singni kunga humnoigi me ahumdage thokiba irang asingi mamangdati न्यू कैथल मानबी की सिंथक लेरिबा कुकी सिंग कैथल असिदा कुमलक्तुना पोचे सिंग ममल की वाफम थीना पुलप पुलप लेरखिबनी अदुबो इरांग थोलखरब मतुंगददी कुकी सिंग लाखिद्रे हौजिक लौगी मतम ओइबना लंबी असि की मोइदांग पोक कैथल मानबी की सिंग यानतब सिंगदी लौ सिंग की थबक निंगथीना चता हौरी इरांग मरम ओइरगा सेंट्रल फोर्सिंग डिप्लॉय तौबा यावना सिक्योरिटी लौ सुरिबा सिंग निंगथीना ngak silhौरी लंबी असिदा चका मरी पानबा गरी अयाम्बा मितै नतब सिंगना सथोकसन तौबा उरखि MLA सिंगना मिपांगदा ओइना लेगुमसि इरेबाक मणिपुर कन्नबा लोकफम थोबक थौदांग लौ सही तै खुंदाकपगी मतुंगदा मणिपुर मियाना ख्वाइदगी अवाबा मतम हाइबदो हंदकि सही असिना ओइरे सही असिगी मे अहुमदगी चुरचानपुर एपी सेंटर ओइदुना लहौरखिबा कांगलपनिगी साथिया बिरांगसना मरम ओइदुना मियोय चनी हुंद्रा हेनबगी पुंसी लोंखरे मियोय क्या
ꯃꯤꯑꯣꯏ 30 ꯔꯣꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯌꯨꯝ 10,000 ꯍꯦꯟꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ 60,000 ꯍꯦꯟꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯅꯕꯒꯤ ꯈꯣꯡꯖꯪꯁꯨ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄꯤꯌꯥꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯗꯕꯒꯤ ꯁꯛꯑꯣꯜ ꯂꯧꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯃꯔꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯡꯗ ꯑꯔꯥꯟꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯟ ꯊꯨꯝ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯔꯩ ꯍꯠ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯤꯡꯂꯤꯗ ꯇꯣꯡꯖꯩ ꯊꯥꯗꯨꯅ ꯏ ꯆꯨꯞꯄ ꯌꯥꯎꯔꯛꯂꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯟꯅꯕ ꯍꯣꯠꯅꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯒꯨꯝ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯆꯥꯎꯅ ꯐꯪꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯒꯨꯝ ꯇꯧꯔꯤ ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯕꯗꯒꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯔꯤ ꯃꯃꯣꯡ ꯀꯌꯥ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯔꯝꯕꯁꯤꯡ ꯑꯃꯗꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 60,000 ꯔꯣꯝ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯆꯣꯡꯊꯣꯔꯛꯂꯤ ꯃꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯟꯅꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯃꯤꯑꯣꯏꯅ ꯀꯅꯥ ꯀꯅꯥꯅꯣ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯩꯖꯕꯁꯤꯡ ꯀꯠꯊꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯦ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯒ ꯄꯦꯟꯖꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯤꯡꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯩꯕꯥꯛꯀꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯃꯤꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝ ꯀꯌꯥ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯁꯛꯑꯣꯜ ꯂꯧꯗꯨꯅ ꯍꯥꯏꯗꯅꯕ ꯂꯧꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯕꯥꯛ ꯃꯌꯥꯝ ꯐꯣꯡꯅ ꯉꯥꯡꯅꯕ ꯇꯥꯔꯛꯂꯤꯕ ꯑꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯂꯂꯣꯟꯄꯣꯠ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯂꯣꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯊꯣꯛꯄ ꯍꯥꯏꯕꯗꯨ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯅ ꯑꯔꯥꯟꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯒꯨꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯗꯣꯛꯅ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯁꯥꯊꯤꯔꯕ ꯂꯥꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯁꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯗꯦ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯍꯧꯖꯤꯛ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ ꯐꯣꯔ ꯁꯤꯚꯤꯜ ꯂꯤꯕꯔꯇꯤꯁꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯕꯨ ꯃꯤꯇꯩꯅ ꯍꯥꯟꯅ ꯍꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯑꯐꯣꯡꯕ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯂꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯐꯝ ꯊꯣꯛꯏ